Akasvani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Pradhanmantri Kaushal Vikas Yojana gi ahumsuba tangkak leibak asigi jila satukta ngasi haudoklagani. Sangsaki budget mifam tha asigi kumapandagi hauraga April 9 fauba chathagani amasung Rajya asida haukiba numit mangani da COVID-19 ga mari lenana mioi amata sikibagi pau leite. Leibak asina malengi laiset oriba COVID-19 gi mayokta punna amatoina lanthengnari lamjam sigi miyamna sakhangnaraba mioi kayana su lanpham asina mai pakna bagidamak Akasvani Imphal gi ipau gi kutangda mipum khudimangna araiba thawong ahum face mask upa amaga puttaru lapna leiba mai mit amadi khutsa toina hamdoktuna taru tanana thamnaba appeal tawri Manipur gi saknarba film maker Hawam Pawan Kumarna COVID-19 degi ngakthoknaba miyamda appeal tawraduna hai Mayambu Wahengbam Pawan Kumarna khurumjari hauzik phawbagi oina COVID-19 laichat asidagi ngakthoknaba amatta ngairaba pambaidi cheksinba haibasina oiri sarkarna laichat asi thingnaba honariba asigi mathakta aikhoi pumnamaksu bhap taminaduna laichat asidagi ngakthoknaba tangai phadaba niyam ahumkhak ngakna chatminasi aikhoi khudimakna Yumdagi mapan hek thorakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamdoksi amasung mi amaga amagi marakta phut tarukki social distancing thamsi Jackson ba haibasina isa aikhoigi nungsiraba imung manung amadi miyambu laichat asidagi kanba ngamgadawribani mayambu amuk hanna khurumjari Haujik mapung aiba pau Pradhanmantri Kaushal Vikas Yojana gi ahumsuba tangkak leibak asigi jila chatukta ngasi haudoklagani Kendra gi skill development amasung entrepreneurship mantraloy na paikhatpa ahumsuba tangkaki makhada covid ka mari lainaba skill singdana hena ahenba miyang changani English ngani kun mathoi gi oina skill India mission PMKVY gi makhada mioi lak nipan lom lupa koti samapan nipunipan lak marphudra sangna training pinaba pandam thamli Pradhanmantri Kaushal Kendra PMKK Satre Kumapanna PMKK Nataba Training Center amasung ITI Sani Henbada Skill India gi makhada training pinaba thaurang tawri Sangsaki budget mifam tha asigi kumapandagi haurgani sangsaki sabha animaki mifam Rashtrapati Ramnath Kovind gi basanga loinana haudokani Union budget na February amada puthokani bibak sing natraga mantraloy singna pukhalakpa demand for granting standing committee na yengsinnaba amasung report sembada khudong chanabagi February 15 dagi sangsaki mifam matam khara lepkani Budget mifam gi anisuba saruk March 9 dagi haugani amasung April 9 da loisilaba yai tha asigi manga da phamkiba cabinet committee on parliamentary affairs na sangsaki budget mifam tha asigi kumapan dagi hauraga April 9 da loisinba haina prastab tawkibani Malemgi khwaidigi chawa COVID-19 vaccination program ayeng Pradhanmantri Narendra Modi na video conferencing gi khudang da haudoklagani tika thabagi thauram asi laibak sinba thungbuda pangthokani Rajya amasung Union Territory singda hida kapam lising ahum supna taruk hangdoktuna thamle hida kapam amamamda yamdrabada beneficiary chama tika thadokani COVID-19 laichat tika thadopagi thauram amasung co-win software gi matangda miyamna pau loba yanaba pungkun mari mathau tawgadaba call center ama hangdokle Tika thabagi thauram asida kendra gi haksel amasung yaifa yumbal mantraloina sengatpa online digital platform co-win sizinagani COVID-19 dagi ngathoknaba sizinadagaduriba vaccine ani Covishield amasung Covaxin kendra gi civil aviation mantraloi gi matenga loinana leibak sinba thungbada yawan kre Sarkar na hari COVID-19 gi vaccine mioi amana dose anira kapkani ahanba dose kapkraba matung numit kuni pani leiraga anisuba dose kapkadabani Haksel mantraloin hai COVID-19 gi hida kapthokadoriba asi masa na yaningna kapkadabani adumoinamak miyamna masa ngakthok chanabagi namak tika asi thadokpagi tangai fadaba lei tabiriba pawasi Akasvani Imphal legani Manipur haukiba pung kunmarida mioi tarani pangkhak COVID-19 positive oiba thenaki aduga mioi nifu mathoina naba phaduna discharge tawki
Raija ki COVID-19 common control room na ngarang numidang wairam thadorok chero lamagi matungina raija sida positive oiba apun masing lising kunipan chatret marfu taret chure masigi manungda miyoi lising kuntaret chamapan humbudran taruk naba phaduna discharge tokre hauji apunba active case samri nifu taruk leiri naba phakibagi changna chada marfu dara taret dasmik amani pani ngarang chu miyoi amata sikidabaga loinana haukiba numin mangani asida raija asida COVID-19 laisana miyoi amata sikibagi paw leite adumoinamak hauji phawbada sikiba apun masing Sahum humputar manga sure. Maragasda lebak sinba thungbada hayengdagi hogodorba COVID-19 vaccine kapthopagi thoram Manipur su mapung phana sem saba loire ngarang district hospital taret medical college ani amasung private hospital amada COVID-19 vaccine yanthokre. Lebagasta COVID-19 naba phaba apun masing koti ama lak ama lising nipu taruk hele haujik phawbada naba phabagi changna chada marfudra taruk dasmik manga ani yaure nongmada nauna positive oibagi masing su lising kungi makhada leiri lebagasta haujik active case lak ani lising tara humdoi leiri haukiba pung kun marida sample lak taret lising nipu humdoi test tokibaga loinana haujik phawbada test tokiba apun ba sample koti tara nipan lak nipu nitoi yaure Numit humni satharak par raija thaki basic sports climbing coaching course ngarang Imphal gi minitong da laiba MMTA sports climbing wall loisingkre Indian Mountaineering Federation North East Zone gi mating galonina MMTA amasung Manipur Sports Climbing Association nga kusam naraga sinba thawramadu da nupa macha amasung nupi macha chama tararom saruk yaki Imphal da ngasi phongma pawse singi maruiba pawsing gi damak hojik Ngangom Kiran leire Kiran Thagachari Rajesh Imphal ngasi phongwa pawsa singda maroina phongnariba paw khara panba tarabadi COVID-19 ge vaccine kapna ba sem sabagi paw lupa koti kunthra mari henbagi drug mai thadra mangan kiba drivers day gi thorom pangthok na kiba madi airport manakta gi lut tawkibadu nap ki personnel mari na oiram le haba paw singa sin haba tai pongna phamda COVID-19 vaccination drive PM na hayeng hawdok lagani haina headline tawri Air passenger sing lut tawkibadu nap ki personnel mari na oirambadagi police na fare personnel mari mak mari lainaba SP singa suspend tawkre haiba pauna ahan balamai de phongli Sanga Express Manipuri da Ram Mandir CM na lupa laktara subna chawnga donate tawkre haina photo konan ahan headline tawri laikhidraba driver sing dai kai khumna utkre haiba drivers day gi thawrungi paw masu pawsi asigi ahan balamai de phongli Sana laibakta nungthil pobopta misam daga sel lakpada chanaba personnel mari fare constable mari suspend tawkre numit taruk ni police custody da remand lawkre haiba pauna ahan headline tawri Lupa crore kunthra mari henbagi mayai ka drug mai thabada CM Biren saruk yakre war on drugs ki maramda miyamna nainarakpa afaba khongthang haiba CM gi wafamna pawsi asigani suba headline tawri Naharol gi thodangda Lupa crore kunthra mari laktara nithoi henbagi drug sing mai thakre drug ke case to chenaba nap ki personal nipu gi mathakta inquiry chathari haiba CM gi wafamna ahan headline tawri Huyelan pawda center tara da COVID-19 gi vaccine covisin yanthokre ahan ba phase gi vaccine kapthokna ba siam sabal loire haiba bi wifi gi wafamna ahan headline tawri Isel Express ta kamjong da ngasi Manipur gi state cabinet mifam pangthok lagani haiba pawna ahan headline tawri Drivers day gi thoram mapum kya da pangthok nakre drivers sing gi yakna bulaite tumba chaba khangdana thabak tawri bani haiba anil gi wafam amsu pawsi asigi ahan bulamai de phong Irai bakta Manipur gi su vaccination gi thorang tawbu loire naungna miyoi taranipan positive oire haina ahan headline tawri People's Chronicle da Rims Jenims Sijagi director sing ahan ba tangka gi vaccine kapada yawgadori Rims ta nongmada mi chani gi changda duga atai facility singdana nongmada chama gi changda vaccine kapkani haiba additional CS gi wafum headline tawri Shanghai Express English ta CM nulu singduna Ram Mandir construction gi damak sel gi tengmang piba haukre haina ahan headline tawri Imphal Free Press ta COVID-19 gi vaccine kapkram matung do oirakpa yaba sing thengnana ba sarkar na ningthina siam sarabra haibu wahangna ahan headline tawri Morning Bell da Rims Jenims ki director sing COVID ki ahan vaccine kapri yawgani haina ahan headline tawri Manipur Mail da CM na lupa koti kunthra mari henbagi drug sing mai thadra mangan kre haina photo konana ahan headline tawri Rajesh Thagachari Kiran Loisilapada COVID-19 dagi ngakthoknaba face mask upa putaruk lamna leiba kutcha amadi mai mit taru tanan thamba haiba asamba thong ahum asi ngakna chapinaba amuk hana ningsingjari aroibada maroiba paw Pradhan Mantri Kaushal Vikas Yojana gi ahum suba tangkak leibak asigi jila chatukta ngasi hawdok lagani sangsaki budget mifam tha asigi kumapan dagi hawraga April 9 paw chathagani amasung rises da hawkiba numin mangani da COVID-19 ga mari leinana mioi amata sikibagi paw leite paw loijare